separate administration ki demand kansindoure Kuki jo CSO su group MLA singa silongda mifam pangthokadore Kuki jo kanglup ki leiriba tongan ba civil society group India lenga ka suspension of operation su gi khuyek pinariba arm organization gi makok thongba sing separate administration ki demand tawriba Kuki jo phuruk ki manung chanba MLA sing amade phurba sigi maru aba opinion maker singna sarug yaduna ngasi October 10 dagi hauduna hayeng phawba silongda mifam pangthoktuna haukiba sahi 2023 gi May 3 dagi haurakhiba irang asigi anganba matamdagi hauduna phurup asigi miyamna tanduna lakleba separate administration gi demand ase hena kansinnaba kari karamba khongthang lokhatkadagi haiba hiramda khanaragani hairi press na phangba awangba thaki source amagi matungena silongda numit nini chupna pangthokadoriba mifam asida phurup asigi miyamna Manipur thugaiduna legislature yawba union territory ki demand ase fangnanaba honabada tongan ba Khongjang sangsinba ki mahut framework amagi makhada hena mapangal kannaba amata oina Khongjang sangsinminaba ki matangda maru oina khanagani haire pawgi sources na makhata na hai phurup asigi manungda lairiba tongan ba CSO organization singi manungda apunba apex body ama oiriba Kukijo council KZC ga tanaramba tawdana national highway da numit nini chumna economic blockade ki Khongjang sangsilagani haina committee on tribal unity ko na press statement thoktuna miyamda law thokluraba matung amuhana khanghaudana economic blockade ki Khongjang handokhiba yauna phurup asigi manungda lairiba tongan ba group singa amaga tanaramba tawdana masa masage apamagi matungina khongthang kya khenaba maongda thangnarakpa asina haujuk phurup asigi miyamna amata oina demand tawriba political demand asi maring marangba thokhale haibagi matangda miyam marakta pena daba lairi ba asi kokhanabagi damakta hairiba mifam asi pangthoknaba lemnakhibani haina su phungdorakle numinini sumna silongda pangthokudoriba mifam asida Ministry of Home Affairs MSA Kuki National Organization KNO United People's Front UPF amadi Kukijo Council KJC ki marakta tawnakiba tripartite agreement aduda India lenga ki maikaidagi pirakhiba commitment adugi matangda sukumna khanagani hairi nakala maramda nakal ahumgi marakta hiram kharada yanaba poraktuna tawnakiba agreement aduda yawkiba wafam amata ngasi phawbu thabakta onthoraktabadagi phurup asigi miyamgi marakta khoiram khoisawnaba kya thokle hairi naha ama siraga leramle Khongjang district ki manung channa leiba palel kaithel da leiba sulap toilet manungda naha ama siraga leramle hairi thodo asiga matangda pawgi source amana hairiba thodo ase ngana ayupung mapon makhairom tarakpada naha ama sulap ki toilet manungda sangkhibadagi thogla mandabadagi thongnam khairaga yenglobada toilet manungda siraga leramkhibani hairi siduna leramliba naha adu mayanglambam ganasyam sahi kunthraga taret apokpa en iboyai makawi Khongjang waidi porengdagi ni hairi mahana toilet manungda leramba matamda seren amasu taduna leramkhibana drug overdose sibo oiramgadra haina singnari adubu matau karamna siramkhiba no habadi sabchana de haujuk phawgi oina khangbangam Haidi adumapo asiba haksang ado imung manunggi miyosingna loksinkhre haidi MLA mangana ngasi ayuk BL Santos unaragani Manipur da president rules makha sangthararoi hana sambit patra na thajaba pikhre leiba asigi konung New Delhi da camp tawduna leiraba BJP ge MLA singna lengak semnanaba honarakpagi khongthang ama oina nahan Manipur gi in charge oriba sambit patra unaduna Manipur da president rule makha sangthararoi haba center gi phirep adu thamladuna thajaba pirakre makha tarakpa khongthang oina BJP gi general secretary organization BL Santos ngase yupung 13 tabada MLA ge team amaga unanaba sebaw pirakle hairi camp tawbada yawriba MLA amana pawsda hai khoirang khoi saunana Manipur gi BJP MLA gi team ama Delhi da lairibado Manipur gi in charge oriba sambit patra na tambadagi party asigi lusingba singna makhoina hainingliba sing adu hairanaba ngasi kawrakhibani hairi pausna hai BL Santos na unanaba hairakhiba miyoi tarukki manungda manga khaktamaki maming pirakhi aduga miyoi ama khakti mafamduda lairiba MLA sing aduna apamba ama khallaga lakhalu haina phongdoro ihari BL Santos unanaba maming matha pirakpa yawriba sing adudi Thongram Biswajit Gobindas Konthojam Yumnao Kemsan Manipur Legislative Assembly gi Speaker Saitaberta amasung hanagi CMN Bireni hairi atopa MLA amadu kana oigadobuno haibadu khangdri hairi
Pausna makha tana hai nahanu midang waram dagi pung ahum rom subna MLA singa sambit patraga unaduna wari sanaki wari sanabadu ahan badadi yamna phibam tanaki de madu sambit patrana BJP gi MLA sing aduda maong sumdana phagi tawrakiba adudagine mahana lengak semrasi hairisibu nakhoi loina makyan rabra rusingba khanba yanagadra hairubada masin maya yangba MLA amana nakhoina tawriba side khoibu usitabani aidi MLA lokthok pirabasu kaide BJP da mirepsu oiroi haina phongdorake mahaki wafam adugi sambit patra laitharaga mayamna haibadu tarakhe pausna makha tana hai nahanu midangdi langthabal SG MLA Karam Syam amasung Andro SG MLA Hero oikhre hari makhoi anina sambit patra bu mabuk phabaga loinana makhoina mafam aduda lakpagi thamoi sokpa wari mayam ama liduna tahankhe hojikte makhoi kendra da mai thampham leraktre double engine gurung chatle BJP da mirep oiba yaroi haiba mayam yam khalakpana khumpham khanglatre haina phongdokhe BJP Manipur popular oiraktre haiba wafam singasi makhoi anina thamba ngamkhe BJP Manipur State Unit ki President A Sardasu popular government ama sembagi tangai fadaba leire haibadu palladuna wangalakhi hairi mayam adugi wa taraba matungda sambit patra na hojikti Bihar ge election yamna nakselakpana lusingbasing aduki matik thabak sille aduna president rule di makhata na sangthararoi haibasi warep leikre maramaduna athubada lenga ama semhanna bohonaragani haina thajaba piramki hairi Manipur Police ki undemocratic oiba thawong condemn tawi haina anandna phongdorkre Youth Congress Manipur na sinduna nationwide signature campaign or bot chor gari chor campaign gi saruk ama oina ima kaithal da public signature drive pangthoklingai da masing yamlaba Manipur Police ki person kya sangsinduna undemocratic oiba thawong sathaduna banner ama di signature form munbagi thawong Youth Congress Manipur na awangba thakta condemn tawi haina Youth Congress Manipur ki president Wayangbam Ananda na phongdokre signature campaign aduga mari lenana Ananda na pawmi singda makhata na hai iramda masida BJP na tawdaba thawong sing miyam gi right mat libasing yaning tabagi kholaw kya lawrduna Bharat BJP na sublam sasan tawraduna ECI ga lawtuna ba yaning de fake voter kya electoral roll da hapsinduna lengak pai basi miyam na khangi BJP amuhana Bharat thamdaba haibasi miyam gi apambani haina phongdokhe Oza manga da Lisipriya Foundation Teachers Award Lwthokaga State asidagi khangalaba sangarbo Oza manga da ikai khomnaba uttuna ngarang Jose Ramos Horta Teacher Award 2025 khusinabagi thoram ama Thopal District ki Samram da leba Jose Ramos Horto International Peace Center da pangthokre Lisipriya Foundation Democratic Republic of Timor Leste ki President oiba Nobel Peace Prize laureate Dr. Jose Ramos Horta ki mingda katsaba award aduda Momento Sol amadi case award na singbasing yauri Jose Ramos Horta Teacher Award 2025 phangkraba saknairaba oja sing adudi Kumbi Sandong Upper Primary School ge headmaster su oiba National Teachers Award di Khangimam Indra Kumar World Thangta Federation ki President Hwdore Pren Kumar Nongada Boxing Academy ki boxing coach Phairojam Sanabitan Laiton Upper Primary School Kongbu ki headmaster Wanglembam Gobin amadi Amimido Mayang Imphal gi volleyball coach Amir Hussein Haidi Lisipriya Foundation mana asi sahi khuding gi tongan bo ojagi sinpham singda kathokpaga loinana thoidok hendokna khunai sida piriba contribution kya sibu awangmo thakta ikai khumna bo utuna Jose Ramos Horta Teacher Award asi makhata na sahi khuding gi pikibani hairi loinana mathang sahi dagi case award asi sulupa la amada pinana ba khana basu leire haike ngarangi award sing adu Lisipriya Foundation gi chairperson su oiribi mahaki apukpi mamake Vidyarani na khusinakibani hairi Assam Rifles na NSCN argi senior kadar mari phare Arunachal Pradesh ki Tirap amasung Loiding district insurgent ki thabak thoram singgi mathakta operation chathabada Assam Rifles Tirap police amadi Eastern Command Intelligence Bureau ECIB gi apunba timna NSCN argi wanted Lwthokaga senior kadar mari phabangam le hari agency gi pauna phongdorokpada ngarang ayuk pung tare tabadagi hauna security force ki apunba timna akhanaba intelligence ki paw matungina Diomali area da joint mobile vehicle check post MBCP launch tawduna thi humbagi thabak sathaba hauke ayuk pung tararom tarakpoda security gi apunba temna check post aduda amubu machugi Mahindra Thar ama khamke Thar aduda thi humbagi thabak sathabada tonglakiba mioi mari adu NSCN wanted Lwthokaga senior kadar singna haiba khangbangam lakibane mioi sing asidagi mobile phone taruk tablet ama trolley bag ama double bag ama amubu machugi Thar gari phagatke preliminary investigation da senior kadar mari asi Atar Sarmagi mihata senaba mioi singne haiba khangbangam khra haidi
Cup syrup makal ong khongat khre makhatana sungba lephan khre mapanda amata thakide haidi India ki Central Drug Regulator oiba CDSCO na World Health Organization na leba asida sungba cup syrup cold rape respiratory amasung relap ahum asibu market tagi khongat khre lunana makhatana saba thingnanaba manufacturer singda order tawkhre haidi masida sanatana haiba cup syrup ahum asi malem ge atopa mafam amata da thadokhiba leite haina official source amana phongdorakle ningsingba yai World Health Organization na India da angang kya ama sihan khibagi wathok oiba cup syrup adugi matangda atopa lebak singda thadokhiba leibra haina wahang hanglakhrabani WHO na makataraduna India gi Madhya Pradesh amasung Rajasthan da angang sing cup syrup thaklubadagi narakpa amasung siba phawbu yaropagi matangda media report sing adu kupna monitor tawduna lakhibani report sing adu da angang sing aduna sidringe da thengna kiba maru aba laiwong singi manungda acute renal failure amasung acute encephalitis syndrome ne haidaba laiwong sing ase oral syrup medicine sing thakluba aduga mari lena kibane WHO gi maikai degi makha tarakoda hojuk phawa official oiba information amata cup syrup sing asida DEG contamination natraga contaminated oiraba pharmaceutical polam sing yawi haina paw pirakpa laitre haire Malam gi oina health care agency amagi thodang lawriba WHO na karigumba India da watho oiriba cup syrup sing aduna atopa lebak sing da yoramlabadi madudagi lakadoriba awaba amadi nungaitaba sing adugi matangda kupna yengsinduna lakle makoina chingnariba se India lenga ki maikai dagi regulate tawdaba channel singi khuthangda amadi leba asigi market ta phangliba hidak langthak sing ase DEG/EG gi screening da asoba gap ama leiriba sige matang da sunungang ba phongdorakle Drugs Controller General of India na ngarang lebak asigi tongan ba state amadi union territory singda leiriba drugs controller singda cup syrup thaklubadagi angang sibagi wathok lakliba sina maram oiduna hidak sembada sizinariba raw material sing amadi formula sing adu nauna testing tawnanaba amadi section tharangkya lokhatnaba khanghanba laikre haina source asina makha tarakle IDP singi Khongjang handokre Wangjing Kodompopi Sports Complex Relic Camp amasung Wangjing Lamding Higher Secondary School Relic Camp ta lairiba IDP singna sangsan gani haina tawramba Khongjang Thawbal disiga wari sanaduna ngarang yanaba porakpadagi matam khargi oina handokre Meitei Council More amadi Committee on Protection of Meitei Victim More gi thongme sing yauna IDP singi mihut singna ngarang Thawbal disiga unaduna wari sanaraba matung yanaba porakpadagi IDP singna ngarang dagi akanba Khongjang sangsan gani haina Taurambadu handokle haina relic camp ani asiga IDP singna thadropa zero lamada haidi loinana IDP singi awaba khangbiduna mateng pangbiriba Meitei Council More amasung Committee on Protection of Meitei Victim More gi thawmi sing su thagatpa phongdorakle relic camp ani asida leiriba IDP singna tongan ba demand tawduna tha asigi taruktagi wakan mi phamduna Khongjang sangsilakpaga loinana lengakta numit humni gi matam thaduna hairiba matam asida thabakta onthoktrabade akanba Khongjang sangsingani haina khangan kibane lengakta thakriba matam adu loikibaga loinana ngarang DC ga unaduna wari sana kibani haidi Silongi Manipur Rajbari Thugaibada Kanamata Khangaudrabara haina hangnarakre adungai kumja 1949 gi September 21 da Silong da khuyak pina khiba Manipur merger agreement khaktagi wafam natana Meghalaya da sahi kaya gi mamang dagi lerakhiba Manipur Rajbari gi ariba building bu thugaibada Manipur lenga ki yauna state asigi mioi amatana mangjawnana khangaudrabara haibagi wahang thorakle pausesna thajaba yaba mafam dagi phangba pauna haibada Silong da thugai khiba Manipur gi Rajbari ase Manipur lenga ki Art and Culture loisangi mijang makhada lerakibani haidi adubu kari karamba maram gidamak ariba Manipur gi Rajbari ase thugai kibano haibagi maram official oina khangdri haidi Governor na lusingduna Rajbaban da hidak managi polam sing sizinadana ba wasak laukre Governor A.K. Balana ngarang Rajbaban da state level tobacco free youth campaign 3.0 hwdore thauramasi Manipur gi National Health Mission na National Tobacco Control Program gi makhada health services loisanga khusamnaduna sinbane campaign asigi manung channa governor na lusingduna saruk yakiba Singapore na hidak managi polam sing sizinaragum si habagi wasak lomina khe thauramasi da governor gi secretary su oiriba health ki commissioner Suman Singh family welfare amasung IPR gi director Singh social welfare
Computer Information Technology Home amasung Police yauna loisang kayagi official singna sarug yaki. Campaign asi numit home phone subna chathagani hairaduna masigi manungda hidak mana sijinabana miyoibagi hakchangda sokhanba sing miyamda khanghangani tobacco free educational institutions singi masing yamkharhangani hidak mana sijinadaba khungang lehengani amasung Cigarette and Other Tobacco Product Act Kotpa 2003 amasung Prohibition of Electronic Cigarette Act PECA 2019 gi provision sing pak sana sanahanbaga loinana social media gi khuthangda khanghannabasu honagani haidi campaign asibu hawdokkiba governor district punamakta leiriba mari lenaba official singna campaign asibu hena mai pakhanaba pawtak pikhi haidi Kaksin Night Plaza na Ningol Sakoba amadi Diwali gi polam sing ahongba mamalda phanghangadawri Ningol Sakoba amadi Diwali numita sangdaba yadraba polam kya thasigi taramapan nomajing numidang waram pung manga dagi taramathoi phawba Kaksin Night Plaza pangthoktuna ahongba mamalda potsai kya phanghalagani haina Kaksin Bazar Business Welfare Association KBBWA gi President Y Rajendra na phongdorakle garang Kaksin Municipal Council gi Conference Hall da pangthokpa pawgi mifam amada mahana makha taraduna hai Kaksin gi District Administration Khongjang Municipal Council gi tengbangaloina KBBWA na pangthokadoriba anisuba Khongjang Night Plaza gi thoram sida lamdam sida puthokpa polam kya yol hauba yana ba amadi Manipur da thokliba irang asina maram oiraga relief camp sing da leiriba IDP sing na puthokpa polam sing yol hauna ba Night Plaza asi pangthokpane Khongjang Night Plaza gi thoram asi Khongjang Kaithel Budiras lambi dagi Khongjang Khongnang mari phangba phawba gi lambi gi nakal amada pangthokane miyamna su pangthokadoriba Night Plaza asi da saruk yaduna adom gi mathau taba polam sing ahongba mamalda laiduna kudong chaba lobi hau haina apil tawkhe mahana makha tana numit asida pot joningba stall hangningba mio singna association asidagi form lobiduna register tawduna stall pofam phamba yaroi haike pawgi mifam sida Khongjang Municipal Council gi caretaker chairperson N Sanjit Kumar na hai Khongjang Kaithel asi Khongjang khakta natana Khongjang ga khulonariba khul singi yamna chawba kaithel amani kaithel asibu matam gi oina chawkhatpa kaithel ama oina ba Khongjang Municipal Council amadi KBBWA na honaduna lakle kaithel asi hena chawkhathanaba pandamda KBBA na pangthokadoriba anisuba Khongjang Night Plaza gi thoram sida Municipal Council na angaba mateng pangani miyamna su pangthakadoriba Night Plaza asi mapung phanaba mateng pangbiu haina apil tawkhe pawgi mifamadu Executive Engineer and Ramchandra Assistant Executive Engineer Salam Jugeshwar Khongjang Bazar Business Welfare Association gi Secretary amadi maruoiba thaumi singsu saruk yakhi hairi